ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯟꯁꯅꯥ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯍꯥꯛꯀꯤ ꯌꯥꯍꯧꯒ ꯍꯥꯏꯅꯔꯨꯔꯕꯗꯤ ꯉꯁꯤꯒꯤ ꯑꯁꯤꯗꯤ ꯂꯝ 10ꯃꯨꯛ ꯍꯦꯟꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯌꯥꯔꯦ꯫ ꯄꯨꯡꯃꯝ ꯃꯝꯂꯤ꯫ ꯃꯤ ꯈ꯭ꯋꯥꯏ ꯑꯃꯠꯇ ꯇꯨꯝꯕ ꯍꯧꯒꯠꯅꯔꯝꯈꯤꯔꯣꯏ꯫ ꯉꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯧꯋꯩ ꯑꯃ ꯊꯥꯟꯗꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯏ ꯅꯥꯟꯅ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯂꯨꯕ ꯅꯥꯟꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯍꯥꯛꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯏ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯑꯃꯝ ꯑꯉꯥꯟ ꯐꯥꯎꯕ ꯁꯤꯟꯅꯈꯤꯗ꯭ꯔꯤꯕ ꯃꯇꯝ ꯑꯃꯅꯤ ꯉꯁꯤꯒꯤ ꯑꯁꯤ꯫ ꯃꯍꯥꯛꯅ ꯍꯦꯛꯇ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯎꯕ ꯇꯥꯔꯕꯗꯤ ꯇꯣꯟꯁꯅꯥ ꯑꯁꯤ ꯆꯥꯅꯃꯛꯀꯤ ꯉꯥꯎꯔꯦꯗꯅ ꯋꯥꯍꯩ ꯑꯁꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯒꯅꯤ꯫ ꯇꯣꯟꯁꯅꯥ ꯊꯕꯛ ꯏꯪꯈꯥꯡ ꯃꯍꯥꯛꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯥ ꯄꯥꯈꯪ ꯁꯥꯔꯤ ꯑꯃ ꯂꯩ꯫ ꯅꯨꯄꯤ ꯊꯤꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯊꯤꯔꯛꯎ, ꯏꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯅ ꯂꯥꯎꯅꯕꯗ ꯈꯗꯥꯡ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯕꯅꯤ꯫ ꯍꯅꯨꯔꯕꯤ ꯃꯥꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯍꯧꯗꯨꯅ ꯂꯥꯏꯇꯤꯟꯁꯨ ꯈꯨꯔꯨꯝꯕꯅꯤ꯫ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯇꯣꯟꯁꯅꯥ ꯊꯧꯑꯣꯡ ꯑꯗꯨꯗ ꯇꯧꯔꯤ꯫ ꯍꯥꯏꯅ ꯑꯃꯝꯕꯗꯨꯁꯨ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯏ꯫ ꯇꯣꯟꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯍꯣꯕꯦ ꯍꯥꯊꯨ ꯍꯥꯊꯨꯅ ꯊꯣꯡꯕꯒꯨꯝꯕꯅꯤ꯫ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯎꯌꯥꯟ ꯃꯈꯨꯝ ꯑꯗꯨꯅ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯦꯡꯂꯒ ꯑꯩꯕꯨ ꯃꯗꯨꯕꯨ꯫ ꯀꯣꯜꯂꯤꯛ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯃꯈꯥꯗ ꯁꯠ ꯇꯥꯏ꯫ ꯃꯗꯨꯗ ꯍꯥꯏꯖꯩ, ꯇꯥꯅꯤꯡꯈ꯭ꯔꯄꯣꯠꯅꯦ ꯁꯤꯕꯨꯁꯨ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯐꯝꯊꯩ꯫ ꯇꯨꯝꯂꯝꯕ ꯊꯝꯕꯧꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯁꯤꯟꯕ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯍꯥꯛꯁꯨ ꯌꯥꯍꯧꯗꯤ ꯑꯗꯨꯛ ꯉꯟꯕꯅꯤ꯫ ꯃꯄꯥꯜ ꯊꯣꯛꯂꯨꯕꯗ ꯃꯃꯥꯅꯒ ꯌꯥꯝꯅ ꯉꯟꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯥꯏꯒ ꯀꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯖꯩ, ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯍꯧ ꯉꯟꯈ꯭ꯔꯦꯗ ꯉꯁꯤꯗꯤ꯫ ꯊꯕꯛꯀ ꯌꯥꯝꯅ ꯐꯩꯌꯦꯕ꯫ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯑꯣꯡꯗ ꯉꯟꯇꯥꯅ ꯍꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ ꯀꯥꯏ ꯂꯩꯒꯦ? ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯥ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯆꯥꯛꯀ ꯊꯣꯡꯂꯕ ꯍꯥꯏꯁꯦ? ꯅꯠꯇꯦ ꯏꯃꯥ, ꯍꯧꯖꯤꯛꯁꯦ ꯀꯌꯥꯝ ꯊꯦꯡꯈ꯭ꯔꯒꯦꯅꯦ? ꯑꯩꯗꯤ ꯐꯅ ꯉꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯍꯩ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯗ ꯁꯣꯏꯉꯥꯡ ꯉꯥꯡꯂꯤꯗꯣ? ꯍꯧꯒꯠꯂꯕꯗꯤ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯂꯨꯕ ꯀꯩꯗꯧꯒꯦ? ꯁꯦꯡꯅꯤ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯉꯁꯤ ꯌꯥꯍꯧꯒ ꯌꯥꯝ ꯉꯟꯅ ꯍꯧꯔꯒ ꯃꯧ ꯑꯅꯧꯕꯤꯗꯧꯅ ꯊꯕꯛꯀ ꯌꯥꯝꯅ ꯐꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯩ ꯂꯩꯒꯦꯕ? ꯍꯪꯉꯣ ꯍꯥꯏꯗꯦꯅꯦ꯫ ꯊꯝꯕꯧꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯥꯏ, ꯏꯃꯥ ꯅꯪꯒꯤꯁꯦ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯦꯁꯦ꯫ ꯇꯣꯟꯁꯅꯥꯗꯤ ꯈꯨꯝꯗꯦ꯫ ꯏꯟꯁꯥꯡ ꯃꯍꯤ ꯁꯧꯒꯠꯂꯛꯄꯗꯨꯗ ꯌꯦꯟꯗꯦꯝ ꯑꯁꯣꯏꯕ ꯂꯩꯔꯤꯕꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯝꯕꯧꯅ ꯍꯥꯏ, ꯌꯦꯟꯗꯦꯝꯂꯣ ꯊꯣꯡꯗꯣꯏꯁꯤꯕ? ꯄꯦꯜꯂꯕꯅꯤꯗ꯫ ꯅꯣꯡ ꯉꯥꯜꯂꯦ ꯌꯦꯟꯗꯦꯝ, ꯅꯨꯃꯤꯠ ꯇꯥꯔꯦ ꯌꯦꯟꯗꯦꯝ꯫ ꯃꯅꯤꯡ ꯀꯨꯟꯕꯤꯗꯣ ꯉꯥꯏꯈ꯭ꯔꯦꯕ, ꯉꯥ ꯆꯥꯛꯁꯨ ꯊꯥꯛꯄ ꯅꯠꯇꯕ꯫ ꯍꯩ ꯑꯄꯪ, ꯅꯨꯄꯤ ꯊꯤ ꯈꯪꯗꯕ, ꯑꯍꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯅꯤꯡꯂꯤꯕ ꯅꯪꯀꯣ ꯅꯁꯛꯇꯨ ꯎꯕꯗ ꯇꯤꯟꯕꯤ ꯍꯧꯋꯦ꯫ ꯆꯠꯂꯣ ꯅꯊꯧ ꯇꯧꯁꯨ ꯆꯠꯂꯣ꯫ ꯉꯟꯇꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯧ ꯂꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ? ꯍꯥꯏꯗꯦ ꯀꯅꯥꯅꯁꯨꯅꯦ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ꯫ ꯑꯗꯨꯒ ꯏꯃꯥꯅ ꯉꯟꯇꯥꯅ ꯃꯩꯕꯨꯜꯗ ꯅꯦꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯥꯛꯉꯟ ꯊꯣꯡꯂꯤꯁꯤ꯫ ꯆꯥꯛꯉꯟ ꯆꯥꯔꯒꯅꯦ ꯊꯕꯛ ꯆꯠꯀꯦ꯫ ꯑꯗꯨ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯏꯁꯧ ꯂꯥꯡꯉꯤꯕ꯫ ꯂꯥꯡꯗ꯭ꯔꯕꯗꯤ ꯅꯁꯛꯇꯨ ꯎꯕꯗꯅꯦ ꯄꯉꯥꯡꯗ ꯉꯥꯡꯅꯤꯡꯉꯦ꯫ ꯑꯣ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯅꯆꯥꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤ? ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯅꯤ? ꯅꯁꯛꯇꯨ ꯅꯨꯡꯁꯤꯗꯦ꯫ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ ꯀꯌా ꯁꯨꯔꯦ? ꯅꯁꯥꯒꯤ ꯆꯍꯤꯗꯣ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯕ ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯣ ꯑꯩꯈꯣই ꯏꯃꯥꯅ ꯉꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯑꯗꯨꯝ ꯈꯜꯂꯕꯅꯤ꯫ ꯑꯩꯗꯤꯕꯀꯣ, ꯑꯩꯅ ꯁꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯇꯥꯅꯤꯡꯉꯤꯔꯣꯏꯅꯦ? ꯇꯥꯅꯤꯡꯉꯤꯔꯣꯏꯕ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯉꯣꯟꯗ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ, ꯏꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯅꯃꯥ ꯑꯩꯕꯨ ꯅꯪꯅ ꯀꯌꯥ ꯌꯥꯝꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯤꯠ ꯇꯥꯗꯕ꯫ ꯉꯁꯤꯗꯤꯅꯦ ꯅꯃꯥ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯍꯣꯏ ꯏꯃꯧ ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯦ, ꯏꯃꯧ ꯊꯤꯕ꯫ ꯑꯌꯨꯛ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯌꯥꯍꯧꯗꯨꯅ ꯇꯣꯟꯁꯅꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯨꯛ ꯀꯟꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯁꯤ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ ꯈꯔ ꯌꯥꯝꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯂꯦ꯫ ꯅꯨꯄꯤ ꯊꯤꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯍꯦꯟꯗꯣꯛꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯃꯆꯥꯅꯨꯄꯥꯗ
ꯃꯃꯧ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯣ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯦꯛ ꯉꯝꯗꯨꯅ ꯅꯨꯄꯤ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯣꯟꯁꯅꯥꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯃꯧ ꯄꯥꯝꯂꯦ ꯃꯃꯤꯠꯇ ꯃꯁꯨ ꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯀꯥꯟꯅꯔꯣꯏ ꯈꯜ ꯆꯥꯛꯉꯟ ꯊꯣꯡꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯧꯔꯥꯡꯂꯤꯕꯅꯤ ꯇꯣꯟꯁꯅꯥꯅ ꯍꯥꯏ ꯉꯁꯤꯗꯤꯅꯦ ꯑꯩꯅꯦ ꯏꯃꯧ ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯦ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯃꯈꯩ ꯊꯤꯒꯅꯤ ꯑꯩ ꯇꯧꯒꯦꯕ ꯏꯃꯥ ꯅꯪꯁꯤ ꯑꯣꯏꯔꯣꯏꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯍꯦ ꯀꯔꯤꯒꯤ ꯑꯣꯏꯗꯕꯅꯣ ꯑꯣꯏꯕꯒꯤ ꯋꯥꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯣꯏꯅꯕ ꯁꯤꯟꯗꯣꯏꯕ ꯏꯃꯥ ꯋꯥꯁꯣꯏ ꯌꯥꯝꯅ ꯉꯥꯡꯅꯨꯗ ꯀꯔꯤꯒꯤ ꯋꯥꯁꯣꯏ ꯅꯃꯥ ꯑꯩꯅ ꯐꯖꯅ ꯏꯔꯦꯟꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯑꯩꯅ ꯏꯃꯧ ꯊꯤꯕ ꯆꯠꯀꯅꯤ ꯍꯩ ꯅꯃꯥ ꯑꯩꯅ ꯊꯤꯔꯛꯄ ꯅꯨꯄꯤꯗꯨꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯅꯪ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯌꯥꯒꯗꯕꯅꯤ ꯍꯦꯛ ꯄꯥꯝꯗ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯕ ꯅꯪꯅꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯈꯤꯒꯗꯧꯅꯤ ꯑꯩꯗꯤ ꯏꯔꯩꯃ ꯇꯥꯟꯕ ꯀꯥꯏꯅ ꯇꯥꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯂꯣꯏꯒꯗꯧꯔꯕꯅꯤ ꯆꯥꯛ ꯆꯥꯔꯒ ꯏꯃꯧ ꯊꯤꯕ ꯆꯠꯂꯗꯧꯅꯤ ꯏꯃꯥꯅ ꯍꯩꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯤꯀꯣ ꯊꯤꯕ ꯆꯠꯀꯅꯨ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ ꯆꯠꯇꯧꯔꯤꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯆꯍꯤ 35 ꯁꯨꯔꯕꯅꯤ ꯅꯪ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ 이마, 낭시 가만히 강나르시게. 이bungo, 낭디 나마 아이나 가람나 강나르시게. 파자파자나 하이번 숭야야드라바니나 하우직디 아이수 아이나 감바 타박도 떠우부따바니. 야, 토, 나마 아이나 미까니야 따톡로로. 이마, 까란 야암나 똥누고 아이기세 마땅 미 얘기리바니. 단자마 사바다 이마기 몽도 이 쏘나 юм시 뿌르게. 워삐엘리 카레. ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯄꯨꯔꯛꯀꯅꯤ ꯏꯃꯧ ꯄꯨꯁꯤꯜꯂꯛꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥ ꯌꯥꯝꯂꯦ ꯅꯪꯒꯤꯗꯤ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯄꯨꯁꯤꯜꯂꯛꯂꯅꯤ ꯇꯅꯤ ꯁꯨꯄꯨꯗꯤ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯕ ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇꯅꯦ ꯑꯩꯅ ꯊꯥꯖꯗꯧꯕ ꯂꯩꯇ꯭ꯔꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯧ ꯊꯤꯕ ꯆꯠꯂꯗꯧꯅꯤ ꯅꯆꯥꯏꯁꯦ ꯏꯃꯥꯅ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯗꯧꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯁꯥꯔꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯒꯤꯅ ꯏꯃꯧ ꯅꯨꯄꯤ ꯊꯤꯕ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯍꯥꯏꯔꯨꯗꯧꯔꯤꯕꯅꯦꯕ 하이루저버니 까이노 하이따버니 아숨나 하이하이라가냐 티더리바 이마 낭뭐 이까이죠 어두마이나가 얌떡누고 아얌 이까이지 하하이요 낭뭐 이까이고 강바 미로 나와 하이따닝데 짜라 이까이 강다바 아이삭로 싱키게 짜라 탐보 마마가 낭나바 와르두나 하우가두나 토끼 돈스나나 마슬다 무름무름 솔라위 까리기 티다바 티니 ngasi numitsi pamane koi chatlaga imongna pi thidaurimni ꯐꯪꯗ꯭ꯔꯤꯐꯥꯎ ꯊꯤꯒꯗꯕꯅꯤ ꯆꯍꯤ 35 ꯁꯨꯔꯕ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦꯅꯦ ꯍꯟꯅꯨꯔꯕꯤ ꯃꯃꯥ ꯑꯩꯕꯨ ꯃꯥꯅ ꯑꯣꯠꯂꯤꯕꯅꯦꯕ ꯌꯦꯡꯒꯦꯕ ꯆꯥꯛꯇꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯈꯣꯠ ꯈꯔ ꯆꯥꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯃꯐꯤ ꯇꯟꯁꯦꯠ ꯁꯦꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯊꯝꯕꯧꯅ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯦ ꯏꯃꯥ ꯃꯥꯒꯤꯁꯤ ꯑꯁꯦꯡꯀꯤ ꯍꯦꯛꯇ ꯆꯠꯇꯧꯔꯤꯕ꯭ꯔꯣ ꯑꯁꯦꯡꯀꯤꯅ ꯆꯠꯇꯧꯔꯤꯕꯁꯦ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ ꯏꯃꯥ ꯍꯅꯨꯊꯪ ꯑꯗꯨꯗ ꯊꯣꯛ ꯊꯥꯛ ꯌꯥꯝꯅ ꯇꯧꯅꯨꯀꯣ 나마 아이시 하누리 하이버스야 난 캉리캉리보 오이래 얌나 할로이버디 너지드나 이마 아두보다 와얌나 하이르가누 낭니 싹사룩시냐 이마는 디레가 уп라가 탐람라버니 너는 싸닝버간 헥사 아이디 탱레 쌀라게 아시 하이든 수망나 마콩 탕테이 탐봉디 마마나 ngasaidagi mangoda hairakriba wafamsing adu phagi oinadu hairiboi haina khandura leiribani adubu mamagi oirakli mataw asida pakhatpa masu mahak phawri 이마, 시리바, 딴데 서있다. 타박 감다 레저보는 거. 아이는 싸떠리버세. 타박네 타박. 난 까리 오이는 우게. 아이 테그레. 아이 쌀라게. 이마. 시디고. 이마기나 무누피도 너무 소이드나 아이 юм세 뿌렸게봐. 마담도 파우봉 두북도 가이버데 이마 능 시르드라바. 꼭 강자레 나따. 아두고 와이도 하이두나. 낭나 나마 아이기 뽕밍부 파타드론 탐락리버세. 까얌 꾸이랴. ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯔꯔꯣꯏ ꯅꯣꯡꯃꯗꯤ ꯀꯥꯏꯅ ꯑꯣꯏꯔꯣꯏ ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯂꯦ ꯑꯗꯨꯅ ꯊꯤꯕ ꯆꯠꯂꯅꯤ ꯍꯩ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯆꯠꯊꯣꯛꯂꯝꯒꯅꯨ ꯅꯃꯥ ꯑꯩꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯗꯣꯔꯤ ꯄꯣꯠꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ ꯌꯨꯝ ꯁꯪꯂꯝꯃꯨꯀꯣ ꯆꯠꯊꯣꯛꯂꯝꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯉꯁꯤꯒꯤ ꯑꯁꯤꯃꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗꯈꯩ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯊꯝꯕꯧꯅ ꯃꯃꯥꯕꯨ ꯀꯧꯖꯍꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯕꯗꯨ ꯃꯃꯥꯅ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯃꯥꯁꯤ ꯀꯔꯟ ꯌꯥꯝ ꯇꯧꯏꯗ ꯃꯃꯧ ꯊꯤꯕ ꯆꯠꯄ ꯀꯥꯏꯅ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯆꯠꯂꯤꯕ ꯑꯣꯏꯔꯗ꯭ꯔꯅꯦ
ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯍꯨꯜ ꯃꯇꯥꯃꯛꯅꯦ ꯁꯣꯏꯔꯣꯏ ꯇꯧꯔꯤꯁꯦ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯒꯤꯅ ꯄꯨꯁꯤꯜꯂꯦꯟꯊꯣꯛ ꯑꯩꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯑꯁ ꯌꯥꯝꯅ ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯕꯒꯤ ꯑꯩꯅ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯣꯏꯅ ꯋꯥꯕꯤꯔꯒ ꯂꯩꯔꯦ ꯈꯪꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯟꯁꯅꯥ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯆꯠꯂꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯃꯧ ꯑꯃ ꯐꯪꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯅꯦꯕ ꯏꯆꯥ ꯅꯨꯄꯥꯅ ꯃꯃꯥ ꯑꯩꯒꯤ ꯃꯃꯧ ꯑꯃ ꯃꯇꯝ ꯆꯥꯅ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛꯇꯣ ꯆꯞ ꯆꯥꯅ ꯇꯧꯕ ꯇꯥꯔꯦꯕ ꯅꯠꯇꯦ ꯑꯩꯕꯨ ꯀꯗꯣꯝꯗ ꯍꯥꯟꯅ ꯆꯠꯀꯅꯤ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯀꯗꯣꯝꯗ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯋꯥꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯍꯥꯏꯖꯩ ꯑꯋꯥꯡꯂꯣꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒꯦ ꯈꯔ ꯆꯠꯂꯒ ꯈꯨꯜꯁꯦ ꯂꯣꯏꯔꯅꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯏꯃꯧ ꯊꯤꯕ ꯍꯦꯛꯇ ꯍꯧꯔꯒꯦ ꯃꯑꯣꯡ ꯑꯃꯗ ꯇꯣꯟꯁꯅꯥ ꯃꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯩ ꯏꯕꯦꯇꯣꯝꯕꯤꯅ ꯇꯣꯟꯁꯅꯥꯕꯨ ꯀꯧꯗꯨꯅ ꯏꯆꯤꯌꯥ ꯉꯟꯇꯥꯅ ꯀꯗꯥꯏꯗꯅꯣ ꯇꯣꯟꯁꯅꯥꯁꯨ ꯏꯀꯥꯏꯕ ꯂꯩꯇꯅ ꯍꯦꯛꯇ ꯈꯨꯝꯗꯣꯛꯏ ꯍꯣꯏ ꯏꯃꯧ ꯊꯤꯕ ꯆꯠꯂꯤꯕꯅꯦ ꯍꯥ ꯅꯃꯧ ꯊꯤꯕ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯏꯆꯥ ꯅꯨꯄꯥꯅ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯃꯇꯝ ꯆꯥꯅ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯧ ꯊꯤꯕ ꯆꯠꯂꯕ ꯌꯥꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯍꯤ 34 ꯁꯨꯔꯕ ꯃꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯏꯆꯦꯅ ꯑꯣꯏꯅ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ ꯍꯣꯏ ꯏꯈꯨꯠ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯌꯥꯕ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯊꯤꯔꯒꯗꯕꯅꯤ ꯑꯩ ꯏꯃꯧ ꯄꯥꯝꯕꯗ ꯂꯣꯏꯔꯦ ꯏꯁꯨ ꯀꯥꯏꯗꯣ ꯃꯤꯠꯁꯤꯗ ꯎꯅꯤꯡꯂꯕꯅꯦ ꯃꯅꯥꯛꯇ ꯈꯔꯒ ꯅꯛꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯠꯇꯦꯅꯦ ꯏꯕꯦꯇꯣꯝꯕꯤ ꯅꯪꯕꯨ ꯅꯪꯅꯒ ꯈꯪꯕ ꯂꯩꯁꯥꯕꯤ ꯆꯍꯤ ꯈꯔ ꯑꯗꯨꯝ ꯂꯩꯁꯤꯟꯕ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯍꯤ 38-39 ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯟꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇꯦꯗ ꯏꯆꯦ ꯍꯥ ꯂꯩꯇꯦꯕ ꯆꯍꯤ 10ꯃꯨꯛꯀꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯂꯩꯌꯦ ꯑꯗꯨꯝꯕꯗꯤ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯌꯦꯡꯗꯅ ꯑꯗꯨꯝꯕ ꯍꯦꯛꯇ ꯄꯥꯝꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥꯒꯤ ꯆꯍꯤꯒ ꯍꯥꯏꯐꯦꯠ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯊꯤꯒꯗꯕꯅꯤ ꯑꯇꯣꯞꯄꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯏꯆꯦ ꯑꯁ ꯂꯨꯔꯤ ꯌꯥꯝꯅ ꯂꯨꯗꯧꯔꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯎꯒ ꯍꯦꯛ ꯇꯥꯔꯛꯂꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯍꯧꯖꯤꯛ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ ngasi numit chupa masu thigadori bani hoi ise pau tarabadi aisu hek hairake phare ayam sakrage thangnabu kholasile satuna ne hekta yenglurage tawbani isia lebak sawida soiduna phangani phangdalakta yaponti hoi hoi sare sare ise sale ko haiduna tonsna satki tanchat chali lariba lamhang matek aduma sat hekta lanthoi usina sinna thangnabu khulada yori khulla sidi yorisia nati aibu haina isang thawna imau du pi thini kaina lakli basibu as karam haidu thigadori basibu yum thong khuding de te sangduna hangadori bani dumaina tawrapadi mina kari haina khini adu yate adudi kamaina tawba as lu dorida yum de sangduna yendrabadi kamaina na pi lei sabi lei haiba khangani sangluraga amu soplabadi uthokni kairani da ikai bayadi ai ningli ba sita phanglaga loire ikai ba nangi nangu sopki sop ekta sang yengluragi asumna sap yungna khanduna ahanba thongal amada hekta laibak sang yengduna mahak sangsili mahak na ngasi tawdoriba thabak asi phajaba thabak amadi nate ikai bayaba thabak amani adubu madu pumna maktu woinaramlaga mahak yumdu tamna sangsili yungi phiba madu haipet charak pam yengi thoina nangma imungdi oidi mabukning da haisai iwa he wadana yum sidaga nupi leisabi mapung pharabi ma leiramnabadi onthokna nawai khranida he mapui bungo na ningzari basidadi thungan biyuba asi khanduna yumdudi yengduna mi kau mi sibu yum ihe unarabra karino yum sibu mi leibro nakandagi nupi ma thoklai mana hai laye kana oiraba kana hangba tonsna sing thoktuna wam thangi tawjabani yani hektangbi mingausi kari haina kawgadabano khangdre ainadi sahi khasik halamgadawu mali inaugi isanupi mayumga pandribiga leibibra laye kari oirabano lei haiba sahi bu kayamu isagi sahi sia haidokpada idi ikai
ꯑꯗꯣ ꯍꯪꯂꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯃꯥꯒꯤ ꯆꯍꯤꯗꯣ 36ꯔ ꯀꯌꯥꯅꯣꯃ ꯁꯨꯈ꯭ꯔꯕꯅꯤ꯫ ꯇꯣꯟꯁꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯔꯤ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, ꯆꯍꯤ 38ꯃꯨꯛ ꯍꯥꯏꯕ? ꯌꯥꯔꯦ, ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯦ꯫ ꯃꯄꯨꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯤ, ꯏꯋꯥ ꯍꯦꯛ ꯋꯥꯗꯅ ꯑꯍꯥꯟꯕ ꯈꯨꯂꯥꯡꯈꯥ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩ ꯍꯥꯏꯗꯣ ꯇꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯀꯣ? ꯑꯣꯏꯔꯤ ꯏꯆꯦ, ꯇꯁꯦꯡꯕ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯍꯦꯟꯗꯣꯛꯂꯕꯅꯤ꯫ ꯃꯥꯒꯤꯅꯦ ꯍꯦꯛ ꯈꯟꯕꯗ ꯑꯩ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯒꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯃꯄꯥ ꯆꯥꯅꯔꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ ꯀꯔꯤ? ꯇꯣꯟꯁꯅ ꯂꯦꯝꯅ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ, ꯏꯅꯥꯎ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯆꯍꯤ 35 ꯍꯦꯜꯂꯛ ꯇꯧꯔꯕ ꯑꯃ ꯂꯩꯌꯦ꯫ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕ, ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯍꯦꯟꯗꯣꯛꯂꯤ꯫ ꯃꯃꯥ ꯑꯩꯅ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯏꯆꯥꯒꯤ ꯏꯃꯧ ꯊꯤꯕ ꯆꯠꯂꯤꯕ꯫ ꯅꯈꯣꯏꯒ ꯊꯦꯡꯅꯕꯁꯦ ꯑꯩ ꯌꯥꯝ ꯐꯔꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯀꯣ꯫ ꯀꯣꯊꯥꯗꯨꯅ ꯂꯩꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦꯗ꯫ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯣꯡꯕꯨ ꯊꯣꯛꯄꯤꯁꯦ ꯃꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯤꯕꯅꯤ꯫ ꯐꯔꯦꯗ, ꯃꯥꯒꯤ ꯅꯨꯄꯥ ꯊꯤꯕꯗ ꯂꯩꯇꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯂꯥꯏꯅ ꯍꯦꯛ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯦ ꯊꯣꯛ ꯄꯤꯊꯣꯛꯈ꯭ꯔꯒꯅꯦ ꯃꯁꯤꯃꯗꯤ ꯁꯣꯏꯍꯟꯕ ꯌꯥꯗ꯭ꯔꯦ, ꯄꯤꯊꯣꯛꯈ꯭ꯔꯒꯦ꯫ ꯂꯩꯃꯇꯣꯟꯒꯤꯁꯨ ꯃꯆꯥ ꯅꯤꯉꯣꯜ 2 ꯌꯥꯎꯖꯕꯗꯨꯗ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯜ ꯊꯔꯣꯁꯅꯥꯗꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯄꯥꯟꯕ ꯍꯦꯛ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯥꯡꯗ ꯐꯅ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯔꯥꯎꯖꯩ ꯃꯍꯥꯛ꯫ ꯇꯣꯟꯁꯅꯥꯅ, ꯏꯅꯥꯎ, ꯀꯩꯗꯧꯕ? ꯌꯥꯗꯦ ꯂꯥꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯀꯣ꯫ ꯅꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ? ꯅꯆꯥꯅꯨꯄꯤꯗꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ, ꯋꯥꯔꯤꯁꯦ ꯀꯨꯞꯅ ꯁꯥꯟꯅꯁꯤ꯫ ꯑꯩ ꯍꯧꯖꯤꯛ ꯏꯃꯧ ꯄꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯁꯨ, ꯍꯣꯏ ꯌꯥꯏꯌꯦ, ꯐꯖꯅ ꯁꯥꯁꯤ꯫ ꯋꯥ ꯍꯥꯏꯕꯁꯦ ꯈꯟꯅꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯕꯛꯅ ꯇꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯉꯥꯏꯁꯦꯟ ꯑꯣꯏꯅꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯍꯣ, ꯑꯗꯨꯅꯤ, ꯅꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯌꯦꯡꯒꯦ, ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯒꯦ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯃꯥꯡꯒꯣꯜꯗ ꯍꯦꯛꯇ ꯀꯥꯁꯤ꯫ ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯀꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯇꯣꯟꯁꯅꯥ ꯃꯥꯗꯤ ꯅꯨꯄꯤ ꯑꯗꯨꯕు ꯌꯦꯡꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯤ꯫ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯌꯥꯝ ꯐꯈ꯭ꯔꯅꯤꯗ꯫ ꯑꯗꯨꯕꯨ ꯆꯍꯤ 38 ꯁꯨꯗꯨꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯅ ꯀꯌా ꯌꯥꯝꯅꯕꯨ ꯐꯖꯔꯝꯒꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ, ꯕꯦꯝꯃ, ꯍꯩ ꯇꯣꯔꯣꯁꯅꯥ, ꯍꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯅꯪꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯏꯅꯦ꯫ ꯐꯝꯅꯕ ꯐꯤꯗꯥ ꯄꯨꯔꯒꯅꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯁꯤꯗ꯫ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯏ, ꯏꯆꯦ ꯊꯣꯛꯂꯛꯑꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩ꯫ ꯇꯣꯟꯁꯅꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯤ꯫ ꯃꯁꯤꯗ ꯏꯃꯨꯡꯗꯒꯤ ꯍꯦꯛꯇ ꯇꯣꯔꯣꯁꯅꯥ ꯑꯁꯨꯝꯅ ꯀꯟꯅ ꯈꯨꯝꯂꯛꯏ, ꯑꯩꯕꯨ ꯃꯤꯅꯥꯏꯔꯣ? ꯑꯩ ꯁꯪꯗꯦ, ꯐꯝꯍꯜꯂꯨꯅꯨ ꯀꯅꯥꯅꯣ? ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯗ ꯇꯣꯟꯁꯅꯥ ꯃꯕꯨꯛꯅꯤꯡꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯂꯩꯃꯇꯣꯟꯁꯨ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯐꯝ ꯑꯗꯨꯗ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯈꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯃꯨꯛꯀ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯍꯣ, ꯀꯩꯅꯣ ꯀꯣꯏꯀꯧ ꯀꯧꯏ ꯍꯥꯏꯕ? ꯑꯩ ꯊꯕꯛ ꯇꯧꯔꯤꯌꯦ꯫ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯣꯟꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯈ꯭ꯔꯦ꯫ ꯇꯣꯔꯣꯁꯅꯥ ꯑꯗꯨꯝꯅ ꯃꯄꯥꯜꯗꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯈꯨꯠꯇ ꯃꯣꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯆꯠꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯣꯔꯥꯗꯨ ꯊꯣꯛ ꯍꯦꯛ ꯂꯪꯏ꯫ ꯇꯣꯟꯁꯅꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯏꯄꯥꯏꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯏ ꯄꯦꯝꯃ, ꯀꯩꯅꯣꯅꯦ ꯁꯤꯗꯤ? ꯑꯁꯨꯝ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯈ꯭ꯔꯤ꯫ ꯇꯣꯔꯣꯁꯅꯥꯅ ꯍꯥꯏ, ꯑꯩꯉꯣꯟꯗꯅꯦ ꯄꯥꯈꯣꯟ ꯌꯥꯝ ꯁꯤꯅꯤꯡꯕ꯭ꯔꯕ? ꯏꯃꯥꯒꯤ ꯃꯤꯠꯇ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦꯕ? ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯐꯝꯅꯕꯕꯨ ꯑꯁꯨꯝꯅ ꯄꯤꯕ ꯀꯅꯥꯅ ꯍꯧꯅꯩ? ꯑꯩꯒꯤꯗꯨ ꯄꯤꯕ ꯅꯠꯇꯦ, ꯂꯪꯉꯤꯅꯦ꯫ ꯅꯪ ꯁꯤꯅꯤꯀꯣ, ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯀꯧꯔꯛꯀꯅꯨ, ꯑꯩꯉꯣꯟꯗ ꯑꯝꯇ ꯀꯧꯔꯛꯂꯅꯨ꯫ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯂꯥꯛꯅꯤꯡꯉꯤꯅꯣꯕ ꯑꯁꯤꯅ, ꯌꯦꯡꯅꯤꯡꯗꯕꯅ꯫ ꯇꯣꯟꯁꯅꯥ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨꯒ ꯂꯣꯏꯅ ꯇꯥꯏꯌꯣꯟꯅꯩ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯃꯍꯥꯛ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯁꯤꯒꯨꯝꯕ ꯃꯁꯤꯡ ꯃꯁꯣꯜ ꯅꯥꯏꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ? ꯑꯩ ꯉꯝꯂꯣꯏ꯫ ꯀꯗꯥꯏꯗꯒꯤ ꯃꯇꯥ ꯑꯃꯅꯤꯅꯦ, ꯃꯌꯨꯝꯗ ꯃꯤ ꯂꯥꯛꯂꯒꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯃꯁꯤ꯫
ꯑꯩꯅ ꯏꯃꯥ ꯑꯣꯏꯕ ꯉꯝꯖꯔꯣꯏꯕ ꯃꯁꯤ ꯑꯇꯣꯞꯄ ꯃꯣꯏꯅ ꯊꯤꯔꯨꯕꯅ ꯐꯅꯤ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯗꯕ ꯌꯥꯗꯦ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯍꯥꯏ ꯃꯤ ꯂꯥꯛꯏ ꯑꯀꯨꯞꯄ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯆꯥꯛꯈꯨꯝꯗꯅꯦ ꯁꯪꯒꯣꯝ ꯂꯩꯍꯧꯕꯅꯤ ꯑꯗꯣ ꯑꯃꯨꯛꯇ ꯂꯣꯜꯂꯛꯎ ꯀꯔꯤꯕ ꯏꯃꯥꯒꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯪꯒꯣꯝ ꯂꯣꯟꯕ ꯀꯥꯏꯅ ꯉꯝꯂꯣꯏ ꯏꯁ ꯏꯃꯥꯒꯤ ꯃꯤꯠꯇ ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅꯅꯦꯕ ꯎꯔꯤꯁꯦ ꯍꯩ ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯗꯣ ꯃꯤ ꯌꯦꯡꯗꯨꯅ ꯉꯥꯡꯉꯨꯅꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯅꯪ ꯀꯅꯥꯅꯦ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯕ꯭ꯔꯣ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯈꯪꯅꯤꯡꯗꯦ ꯑꯩ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ 이마가 호렌 꼬나네 머리 파스는 사는시 상곰도 하나부터 놀러 아이가 뭐야 해봐 이건데 빠고 남 시작하는 거 이마기 베마 낭시 온통 인기이랑 칸기지다고 마땅두다 또 스나나 숨나이리 이나 야라니 상곰고 야리 이시야 타키시 또로스나나 쿰레 이마나 마부 상곰도 얌비탁 닝르거나 상곰 힘부도 핵비탁고 아이디 혹시 상곰 놀먹거나 쑥남남로이고 이마기 베마 낭시디고 카식다수 나마 아이나 또리비 인기시 칸고 하이브니다 돈스나나 야라니 이나 상곰도 꼬나무 마땅 잡아 마다 탁르시 나시기디 아이 쌀크라기 꼬나무 락라기 이시야 쌀라게 하이레 까리도 쌀라게 아이 윰다 타박 아마수 리하우리예 쌀라게 아시야라가 수망다 곰타기 레이마돈나 이시야 ngaiko kaino mahaksin이 ai isampi haibado pasana wari sanagisi haibadaine yarani ai wari ke amta sananingdre ai satle asumna hairamduna thuna yangna thokre leimatona haiba satkre ne do satkre basi sia hoi sia soro yokre ne as lem ik mangida asum phajaba tanjase lem ne mangeba 돈스나나 마실다 하이세 이마이비 마이비마 허시키 누피두기 마실레두부 까리노 마윰다 미히말라이 하이베수 캉다바 까복 뽁바동나 아목 또이바 기세 얌나 기세 마부 이몽 누피 오이루로 하이에 아이기 섬까이세야 포이부다 아이 모억 마릴라마 따로이 아이 빰디 빰자드리 이스 기세이냐 아토바 누피 모이나 아이 티루레기 마콩나 라우나 깐두나 마학 잣리 레이마돈나 마사누피다 떠우리 ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯁ ꯀꯩꯗꯧꯔꯒꯦ ꯀꯀꯥꯏꯗꯅ ꯅꯪꯅ ꯍꯧꯖꯤꯛꯇ ꯃꯣꯔꯥꯒ ꯂꯪꯗꯅ ꯅꯆꯤꯜꯂꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯔꯤꯕꯅꯤ ꯀꯩꯅꯣ ꯍꯦꯛ ꯍꯥꯏꯅꯤꯡꯂꯛꯄ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗꯤꯀꯣ ꯑꯗꯨꯅꯗꯤ ꯅꯪ ꯅꯨꯄꯥ ꯐꯪꯉꯣꯏ ꯅꯨꯄꯥ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯉꯣꯏꯌꯦ ꯅꯔꯝꯆꯠ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯔꯤꯗꯣ ꯃꯤꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯗꯣ ꯅꯆꯥꯏꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯂꯤꯕꯅꯤ ꯅꯆꯥꯏꯒꯤꯅꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯅꯨꯄꯥ ꯑꯝꯇꯪ ꯑꯣꯏꯔꯕꯁꯨ ꯁꯦꯝꯂꯛꯄ ꯌꯥꯎꯈ꯭ꯔꯕꯣ ꯍꯣ ꯁꯦꯝꯒꯦ ꯈꯜꯂꯁꯨ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯗꯅꯦ ꯁꯦꯝꯕ ꯉꯝꯗꯦꯅꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯔꯝꯆꯠ ꯑꯗꯨꯗꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅ ꯄꯥꯝꯒꯅꯤ ꯀꯅꯥꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯒꯅꯤ ꯇꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯤꯗꯣ ꯃꯗꯨꯁꯨ ꯅꯪꯁꯦ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯝꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯔꯣꯁꯅ ꯃꯥꯏꯊꯣꯡ ꯑꯃꯗ ꯈꯪꯍꯣꯡ ꯍꯣꯡꯗꯣꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯞꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯅꯪꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨ ꯎꯕꯗꯅꯦ ꯄꯥꯈꯠꯇꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦꯗꯅ ꯑꯣ ꯃꯥꯡꯖꯔꯦꯗꯅ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯖꯔꯦꯗ ꯑꯁ ꯌꯨꯝꯃꯛꯇ ꯂꯥꯛꯂꯝꯂꯕꯗꯣ ꯑꯩꯅ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯕ ꯅꯪꯅꯦ ꯅꯄꯨꯟꯁꯤꯒꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯨꯞ ꯆꯥꯔꯒ ꯂꯩꯌꯨꯀꯣ ꯅꯪ ꯂꯩꯌꯨ ꯏꯃꯥꯅ ꯃꯥꯡꯖꯧꯅꯅ ꯏꯪꯒꯤ ꯈꯤꯇꯪ ꯍꯥꯟꯅ ꯄꯤꯕꯤꯔꯛꯄ ꯑꯣꯏꯔꯝꯃꯗꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯈꯤꯗ꯭ꯔꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯅꯪꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗꯒ ꯑꯣꯏꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯏꯅꯦ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯊꯣꯡ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯑꯩ ꯌꯦꯡꯕ ꯂꯥꯛꯏ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯏꯪꯅ ꯇꯞꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏ ꯌꯦꯡꯅꯤꯡꯗꯦ ꯁꯛꯇꯥ ꯑꯗꯨꯒ ꯅꯨꯄꯥ ꯐꯪꯉꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯌꯨ ꯏꯁ ꯅꯨꯄꯥꯅꯒꯗꯤ ꯄꯥꯝꯖꯔꯤꯕ ꯅꯪꯀꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯔꯣꯁꯅꯥꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯍꯥꯏꯖꯍꯧꯏ ꯑꯣꯟꯊꯣꯛꯅꯤꯡꯉꯝ ꯍꯧꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯑꯁ ꯑꯩꯁꯤ ꯌꯥꯝ ꯄꯪꯉꯤꯗ ꯌꯨꯝꯗ ꯂꯥꯛꯅꯝꯂꯕꯗꯨꯕꯨ ꯁꯣꯝꯗꯅ ꯑꯩꯅ ꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯑꯩ ꯅꯨꯄꯥ ꯑꯃꯨꯛ ꯐꯪꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦꯗ
ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃꯈꯛ ꯏꯔꯨꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯒ ꯇꯤꯟꯅꯕ ꯌꯥꯗꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯇꯥꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯨꯖꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯅꯨꯄꯤ ꯈꯔꯁꯨ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤꯕꯅꯤ꯫ ꯊꯣꯏꯁꯥꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯊꯣꯏꯁꯥꯏꯅ ꯅꯨꯡꯁꯤꯕ ꯀꯧꯕ ꯂꯩꯇꯦ꯫ ꯏꯁ, ꯑꯩꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯃꯈꯣꯏ ꯂꯣꯏꯅ ꯍꯧꯒꯠꯇꯨꯅꯒ ꯆꯠꯈꯤꯕ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯃꯈꯣꯏꯒ ꯌꯥꯝ ꯇꯤꯟꯅꯅꯤꯡꯕ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ꯫ ꯁꯨꯛꯇꯤꯟ ꯇꯤꯟꯅꯅꯤꯡꯗꯦ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯒꯅꯦ ꯑꯩ ꯇꯤꯟꯅꯖꯅꯤꯡꯗꯦ꯫ ꯑꯩ ꯏꯊꯟꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯒꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡ ꯇꯝꯅ ꯏꯔꯨꯖꯊꯣꯛꯀꯦ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯏ ꯐꯝꯊꯩ꯫ ꯏꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯑꯩꯅ ꯏꯔꯨꯖꯗꯣꯏꯅꯤ ꯀꯥꯏꯅ ꯇꯧꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯇꯜꯂꯕꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯣꯛꯁꯨ ꯇꯨꯝꯃꯨ ꯍꯥꯏꯔꯤꯕ꯫ ꯁꯝꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯂꯨꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ꯫ ꯍꯣꯏꯗ, ꯂꯨꯕ ꯇꯥꯕꯅꯤ꯫ ꯐꯖꯅ ꯏꯔꯨꯖꯊꯣꯛꯂꯒ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯅꯤ꯫ ꯂꯥꯏꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯗꯣꯏꯅꯤ꯫ ꯏꯁꯤꯡꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯍꯧꯏ꯫ ꯊꯣꯏꯁꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯔꯤꯟꯁꯨ ꯈꯔ ꯇꯜꯂꯤ꯫ ꯃꯤꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯥꯁꯨ ꯌꯥꯝꯅ ꯃꯣꯠꯂꯤ ꯃꯍꯥꯛ꯫ ꯇꯣꯟꯁꯅꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯏꯔꯨꯖꯔꯤꯕ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯔꯤ ꯍꯥꯏꯖꯩ, ꯅꯨꯄꯤ ꯑꯃꯗꯤ ꯑꯁꯤꯗ ꯂꯩꯔꯤꯁꯦ, ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤ꯫ ꯂꯩꯁꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯠ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯦꯛꯇ ꯍꯥꯏ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯔꯣ? ꯑꯧ, ꯃꯥꯅꯤ꯫ ꯐꯔꯦꯗ, ꯑꯗꯨꯗꯤ ꯑꯩꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯩꯒꯤꯅꯣꯕ? ꯑꯩ ꯏꯔꯨꯖꯩꯁꯤ ꯎꯗ꯭ꯔꯣ? ꯀꯩꯅꯣꯅꯦ? ꯈꯣꯟꯗꯥ ꯑꯃꯗ ꯈꯨꯝꯂꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯈꯣꯟꯗꯥ ꯑꯁꯤ ꯇꯥꯕꯗ ꯇꯣꯟꯁꯅ ꯃꯕꯨꯛꯅꯤꯡꯗ ꯈꯧꯇꯛ ꯑꯃ ꯆꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ, ꯏꯃꯥꯕꯣꯛꯀ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯁꯥꯁꯤ ꯇꯧꯕꯅꯤ꯫ ꯅꯪꯕꯨ ꯂꯩꯁꯥꯕꯤꯔꯥ ꯅꯠꯇ꯭ꯔꯒ? ꯑꯩꯕꯨ ꯃꯧ ꯃꯥꯜꯂꯨꯔꯕꯣ? ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯂꯤꯕ ꯂꯩꯁꯥꯕꯤꯅꯤ, ꯈꯪꯉꯕꯣ? ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯂꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯐꯔꯦꯗꯀꯣ꯫ ꯏꯕꯦꯝꯃ, ꯅꯃꯥꯕꯣꯛꯅꯦ ꯋꯥ ꯍꯪꯒꯦꯀꯣ, ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯅꯪꯒꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯒ ꯂꯩꯖꯕ꯭ꯔꯅꯦ? ꯍꯦꯛꯇ ꯈꯨꯝ꯫ ꯀꯗꯥꯏꯗꯩ ꯅꯨꯄꯥꯅꯣꯗ? ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯃꯇ ꯍꯦꯛ ꯐꯪꯗꯦ꯫ ꯁꯨꯛ ꯁꯥꯔꯤ ꯑꯩ꯫ ꯅꯨꯄꯥ ꯑꯃꯇ ꯐꯪꯗꯦꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯥꯒ ꯄꯥꯝꯗꯕ꯭ꯔꯅꯦ? ꯇꯣꯟꯁꯅꯥꯁꯨ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯋꯥ ꯍꯥꯏꯖꯤꯜꯂꯤ꯫ ꯊꯣꯏꯁꯥ ꯅꯨꯄꯥꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ? ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯂꯩꯁꯥꯕꯤ꯫ ꯅꯨꯄꯥ ꯄꯥꯝꯗ ꯉꯥꯎꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯇꯥꯡ ꯐꯅꯕꯨ ꯆꯥꯔꯦꯅꯦ꯫ ꯍꯥ? ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯃꯧ ꯑꯃ ꯊꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯔꯤꯟ ꯇꯟꯗꯤꯌꯦ, ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯒ ꯈꯪꯅꯔꯒꯦꯔꯕ? ꯊꯣꯏꯁꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯌꯥꯏꯅꯦ꯫ ꯅꯆꯥꯅꯨꯄꯥꯗꯤ ꯅꯠꯇꯦ, ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯍꯧꯒꯦ? ꯂꯥꯛꯃꯤꯟꯅꯗ꯭ꯔꯣ? ꯑꯩ ꯃꯥꯒ ꯈꯪꯅꯔꯒꯦ꯫ ꯅꯨꯄꯥ ꯄꯥꯝꯕꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯤ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯅꯨꯄꯥ ꯄꯤꯒꯦ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯊꯣꯏꯁꯥ ꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯇꯣꯟꯁꯅꯥꯅ ꯍꯥꯏ, ꯄꯤꯅꯤ꯫ ꯉꯁꯤꯒꯤꯗꯤꯅꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯍꯌꯦꯡꯂ ꯀꯩꯅꯣ ꯏꯃꯥꯕꯣꯛꯀ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯛꯀꯦ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯌꯨꯝꯕꯨ? ꯃꯈꯨꯠꯇꯨ ꯊꯤꯟꯗꯨꯅ ꯇꯥꯛꯏ, ꯇꯨ ꯑꯁꯣꯝꯗ ꯖꯥꯝ ꯄꯥꯝꯕꯤ ꯑꯃ ꯑꯁꯤꯗ ꯍꯧꯔꯤꯁꯦ, ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ꯫ ꯑꯣ, ꯑꯁꯤꯗꯩꯁꯦ? ꯑꯁꯤꯗ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯦꯀꯣ꯫ ꯍꯣꯏ, ꯂꯥꯛꯎꯅ꯫ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏꯉꯣ꯫ ꯑꯩꯁꯦ ꯅꯨꯄꯥ ꯑꯃ ꯐꯪꯗꯧꯔꯕ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯗ꯫ ꯇꯣꯟꯁꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯈꯔ ꯅꯥꯟꯗꯨꯅ ꯍꯥꯏ, ꯅꯪꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯔꯥꯁꯤꯅ ꯃꯔꯥꯁꯤ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯃꯁꯥꯒ ꯃꯥꯜꯂꯤꯗ꯫ ꯐꯖꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯕꯣ꯫ ꯑꯗꯨꯕꯨꯗꯤ ꯂꯩꯇ꯭ꯔꯕꯤꯅꯤ ꯑꯩꯅ ꯑꯣꯏꯔꯤꯁꯦ꯫ ꯂꯩꯇ꯭ꯔꯕꯤꯅꯤ꯫ ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯏ ꯃꯗꯨꯗ ꯅꯥꯔꯨꯝ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏ, ꯁꯤꯗꯤ ꯀꯩꯅꯣ? ꯁꯤꯗꯤ ꯅꯨꯔꯥꯅꯤꯅ꯫ ꯍꯩꯃ, ꯅꯨꯔꯥꯁꯤꯕꯨ ꯅꯥꯔꯨꯝ ꯑꯁꯤꯗ ꯁꯕꯥꯛ ꯑꯃ ꯂꯩꯔꯦꯅꯦ꯫ ꯃꯁꯤꯗ ꯊꯣꯏꯁꯥ ꯏꯀꯥꯏꯔꯗꯨꯅ, ꯅꯠꯇꯦ, ꯅꯨꯔꯥ ꯅꯠꯇꯦ, ꯅꯥꯕꯒꯤ ꯗꯥꯛꯐꯝꯅꯦ꯫ ꯁꯤꯕꯨ ꯗꯥꯛꯐꯝ ꯍꯥꯏꯕ? ꯗꯥꯛꯐꯝ ꯅꯠꯂꯣꯏꯗ꯫ ꯑꯩꯕꯨ ꯅꯨꯔꯥ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ꯫ ꯇꯨ ꯃꯈꯧꯔꯤꯁꯤꯗꯁꯨ ꯁꯕꯥꯛ ꯑꯃ ꯂꯩꯔꯦꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯁꯥ ꯄꯨꯝꯕ ꯅꯨꯔꯥ ꯃꯍꯥꯛꯅ ꯁꯕꯥꯛ ꯂꯥꯛꯂꯒ ꯂꯩꯔꯝꯃꯅꯤꯅꯦ꯫ ꯅꯨꯔꯥ ꯅꯠꯇꯦ ꯍꯥꯏꯕ? ꯀꯩꯅꯣꯅꯦ?
Imabok nami soe yadre is aibu nuratang kaina ai mit sokte nya nang su yengu nya haima nang ikuna madudi kaidori ba nakuna madusu nuragi nura ngakta ngai nate nang bu sak sabudo nakut yetun sari ba natro lai mo tok na tuka chaida sabak paklaga ne uning ba mayaw ri da tawisi thoisa heni ikai jai masa kanjena ba mongta asum haire henupi nangna aigi naksida prep sangsilaglaga yam hai pa sai sike hino ai nura thangde nang doni iruzadabi nura thangmi nupi na ura pa isia masila se kaya doni yengune hai tuka sai leisabi ni de hai adu mot pa adu kyam mot ni bodo namai du ikai do ha sene iruzaraga nana leiba tambai tra nangbo hoi khoi di nali isa nan bini ai ni oirisi nangna kari khangadana nasa pumba nura na loire aduga su nupa pa man ngawri bini kaina nangi lari bi phibam asida ni nupa amta phangribudo khanglabra he nang yamna khangra haibu nupa phangdabi kaina ho ai nupa do koiroi haina koidriba ai gi tungda aibu koizage haina koitan tanaribase nupa masing thingamde hai sinthi bi amot pia nangbu imau oina lawsingi haina khanbani mot malak mali tuka chai ai soida kuina leiba yadre ai da satlaurage chakro nang ne na sakto yingning de kai to yin no khang de ne dang chakro chalo masi ki nubi se wayong sabi nubi na tiye masak asika mot liba ibe ma nupa pa madi na sa do khara na leiba tamu ko hunna thau na te kusi mot ning de to kani I thau ne masil na maro na makaliba nang gumi nubi bu imau oina lawsiluraga mi nei bu ne thi na ngang na khina ba ai da satlaurage asi haidon tonsna satkri thoisa na haizai karama nubi no sibo mi yang sang pumba yeng misibo mana mamong nubi thirek pasida aina oibi gaini tawbani masak ta se hek nushidi makhata na iru hawi tonsna na satna haizai imai pi ma karama nubi na husiki dubo mot ni ba masin kaliba nupa amata phangloi mahak nupa sakpa phangloi ba aina di ai imong nubi oiba yagadra haida khaluriba tati aibu ngasigi imong nubi thiba sakpagi khongjase karino mai tawri nat pu taba no phim tek thengna deba oibu oidoribra kari ninghanna ba leitana mahak adum satli mi khwaina saksa matam hindok nakhri tonsna madi sangan sadru lakhibani aduna arama pokte satpaya ba satli masada awawa phaude thongal amadam haizili thongal na kal dhauba wapal marak adudagi wasa masing thoraklibu nupa du he urui magi nakta sangsinduna he hairui yumsigi mi oirabra karigumam tangsagi nupa du nasu mamai sat leithuri tonsna nupa du gi saktam ubada magi makoktagi ton phauba tu sukhiba khangaude mami kuptana munna yingdun lei nupa du su tonsna da munna yengi masil adudagi asum haidokhi tonsna nasu talukhoi haukrama matamgi wari kaya ama ngasigi mikup asida khangning singlari matam amada thaina makoi ani nungsi mari leinaram khibani tonsna na hai talukhoi nangdi mafam asida matau karamna ai mafam asida yawong ilaktuna leirabani ha yawong ilak bai ba aigi yumdo maina tumna sakre leipam leitabadagi aigi nupigi mapam asida yawong ilaktu leikibani punsi haibase asi oiramale nang sukhidaba koire tonsna nangbu kamdorigi nangbu nungairibra talukhoi aibu kari hairi sikini hayuni hekta wai haibidi hayaidi hai ai nungairi ai yamna nungairi tonsna aina luhongkram matu nang ai amuk hana thengnakhidre ko adubok thengnakhidre saurakna sahi nimpu ngak ya oiramlani ko oiramlagani adubu tonsna asuk kuiram asi pau nangi mathai thainagi phasaki badumadi mayeng amat taramtri amat talamtri lari bahai baduni da pangleita mathong maram amada khangbasa nate talukhoi aina pau mata khibada talukhoi nangdi yum pankhidi hai aduga matau karamna am asengbani matam aduda lukhoi nupi thikhide mahakna khumi
ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯗꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯅꯪꯗꯤ ꯃꯇꯝꯒꯤ ꯅꯨꯡꯁꯤꯗ ꯍꯨꯝꯗꯨꯅ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯈꯤ ꯆꯠꯈꯤ ꯑꯗꯨꯒ ꯑꯩꯅ ꯃꯩꯁꯥ ꯈꯥꯡꯅ ꯅꯪꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯖꯍꯧꯏ ꯇꯣꯟꯁꯅꯥ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯈꯤꯗꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩ ꯉꯥꯎꯆꯠꯅꯈꯤ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯈꯤꯗꯕꯅꯤ ꯑꯩ ꯀꯌꯥꯝ ꯋꯥꯈꯤ ꯃꯇꯝꯗꯨꯗ ꯇꯥꯂꯨꯈꯣꯏ ꯅꯪꯕꯨ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯁꯛꯇꯣ ꯉꯥꯛꯀꯦ ꯈꯟꯅ ꯂꯩꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯠꯇ ꯍꯥꯟꯅ ꯌꯦꯡꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯗꯝꯕ ꯃꯍꯥꯛꯀꯤ ꯊꯧꯃꯤꯟꯁꯤꯜ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯌꯥꯝꯅ ꯊꯦꯡꯅ ꯑꯩ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤ ꯑꯗꯨꯉꯩꯒꯤ ꯋꯥꯔꯤꯗ ꯊꯃꯣꯏꯗ ꯃꯩꯁꯥꯛ ꯐꯪꯅ ꯂꯦꯟꯅꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯤꯕꯅꯤ ꯇꯣꯟꯁꯅꯥꯅ ꯑꯃꯨꯛ ꯇꯥꯂꯨꯈꯣꯏ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯨꯡꯗꯝꯕ ꯃꯍꯥꯛꯀꯤ ꯊꯧꯃꯤꯟꯁꯤꯜꯗꯒꯤ ꯅꯪ ꯑꯩ ꯂꯥꯞꯅꯈ꯭ꯔꯦ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯕ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯀꯔꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯂꯣꯝ ꯊꯝꯒꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯕꯨ ꯑꯃꯨꯛ ꯎꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯌꯨꯝꯗ ꯆꯪꯁꯤ ꯀꯔꯤꯅꯣ ꯆꯥꯈꯤꯁꯤ ꯇꯣꯟꯁꯅꯥ ꯃꯥꯒ ꯊꯥꯏꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯍꯦꯛꯇ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯨꯕꯗꯨ ꯃꯍꯥꯛ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯗꯨꯅ ꯈꯨꯝꯃꯤ ꯌꯥꯔꯅꯤꯗ ꯆꯪꯂꯒꯨꯝꯁꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯁꯤꯕꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣꯝꯇꯗꯤ ꯆꯥꯈꯣ ꯃꯗꯨꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯗꯣ ꯑꯩꯗꯤ ꯋꯥ ꯑꯃ ꯍꯪꯗ꯭ꯔꯤ ꯅꯪꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯇꯣꯟꯁꯅꯥ ꯃꯥꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯂꯨꯈꯣꯏꯅ ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯑꯩꯕꯨ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯇꯣꯟꯁꯅꯥ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯇꯥꯏ ꯗꯥꯗꯥ ꯏꯃꯧ ꯅꯨꯄꯤ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯩ ꯅꯃꯧ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕ ꯍꯥꯏꯁꯤꯕꯨ ꯇꯣꯟꯁꯅꯥ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯕ꯭ꯔꯅꯦ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯗꯥꯗꯥ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯦꯛꯇ ꯏꯃꯧ ꯊꯤꯕ ꯆꯠꯄ ꯑꯣ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯈꯣꯗ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯅꯤ ꯌꯥꯎꯔꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯣ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯇꯥꯗ ꯈꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯗꯥꯗꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯂꯥꯛꯂꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯨꯈꯣꯏꯅ ꯇꯣꯟꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯇꯣꯟꯁꯅꯥ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯪꯒ ꯑꯗꯨꯃꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯂꯕꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦꯀꯣ ꯇꯣꯟꯁꯅꯥꯁꯨ ꯆꯠꯂꯤ ꯀꯔꯝꯅꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯎꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯁꯍꯦꯎꯒꯤ ꯃꯇꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯂꯦꯞꯇꯦ ꯃꯃꯧ ꯅꯨꯄꯤꯁꯨ ꯀꯟꯅ ꯊꯤꯔꯤ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯒ ꯌꯦꯡꯉꯤ ꯃꯌꯨꯡ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯔꯝꯗꯦ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯒ ꯌꯦꯡꯂꯨꯏ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕꯤ ꯅꯨꯄꯤ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯊꯤꯕꯗ ꯋꯥꯕꯗ ꯑꯣꯏꯔꯦ ꯆꯠꯄꯗꯁꯨ ꯈꯣꯡꯆꯩ ꯇꯦꯛꯂꯦ ꯋꯥꯔꯦꯗ ꯇꯧꯔꯤꯁꯦ ꯃꯇꯝꯕꯨ ꯌꯧꯈ꯭ꯔꯦ ꯐꯅ ꯀꯟꯅꯗꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ ꯊꯤꯕꯅꯤ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠꯄꯨ ꯆꯪꯈ꯭ꯔꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯕꯅ ꯐꯗꯣꯏꯔꯥ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯋꯥꯔꯦꯈꯩ ꯂꯥꯛꯂꯒ ꯏꯃꯧꯁꯨ ꯊꯤꯕ ꯐꯪꯗꯕ ꯐꯔꯦꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝ ꯑꯃꯇꯪꯗ ꯆꯪꯂꯝꯈꯤꯒꯦ ꯃꯁꯤꯗ ꯐꯪꯗ꯭ꯔꯕꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯡꯒꯣꯜꯗ ꯀꯣꯝꯄꯥꯛ ꯑꯃꯗ ꯆꯥꯛ ꯌꯥꯝ ꯍꯥꯞꯇꯨꯅ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯃꯎꯗꯨ ꯌꯥꯝꯅ ꯅꯣꯏ ꯆꯥꯎꯏ ꯌꯦꯡꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯤ ꯇꯣꯟꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯔꯣ ꯆꯥꯛ ꯆꯥꯏꯁꯤ ꯎꯗ꯭ꯔꯣ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯒꯤ
ꯆꯥꯛ ꯃꯌꯥꯝꯗꯣ ꯅꯪꯅ ꯂꯣꯏꯅ ꯆꯥꯗꯣꯏꯔꯣ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯁꯤ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯥꯔꯕꯗꯤ ꯄꯣꯛꯈꯥꯏꯕ ꯁꯣꯏꯔꯣꯏ ꯄꯣꯛꯈꯥꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯔꯣ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯑꯩꯅꯦ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯁꯥꯕꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯅ ꯂꯩ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯍꯧꯋꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯣ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯑꯩꯅꯦ ꯑꯩ ꯍꯪꯉꯤꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯍꯥ ꯅꯪ ꯂꯩꯁꯥꯕꯤ야 ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯕꯣ ꯇꯣꯟꯁꯅꯥꯅ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯐꯤꯕꯝ ꯑꯁꯤꯒ ꯂꯩꯁꯥꯕꯤ ꯃꯥꯅ ꯏꯃꯧ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯆꯥꯕ ꯊꯥꯛꯄꯗ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯤ ꯃꯥꯒꯨꯝꯕꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯆꯠꯍꯧꯔꯒꯦꯗ ꯅꯨꯄꯤꯗꯨꯅ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝꯒ ꯁꯣꯜꯂꯤꯗꯣ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯌꯦꯡꯂꯒ ꯅꯣꯛꯅꯔꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯀꯥꯏꯅ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯆꯠ ꯑꯗꯨꯃꯥꯏꯅꯅꯦ ꯌꯥꯝ ꯇꯧꯖꯁꯅꯨ ꯅꯥꯀꯣꯛ ꯑꯗꯨꯗ ꯁꯨꯊꯔꯛꯀꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯆꯠꯍꯧꯔꯒꯦ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯅꯦꯁꯨ ꯍꯥꯏ ꯆꯥꯕꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯝꯄꯥꯛ ꯆꯥꯔꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯒ ꯅꯁꯥꯅ ꯀꯔꯤꯝꯇ ꯈꯪꯖꯗ꯭ꯔꯕ꯭ꯔꯥ ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯦꯅꯦ ꯅꯨꯄꯥ ꯑꯃꯇ ꯐꯪꯂꯔꯣꯏ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯣ ꯀꯥꯟꯅꯔꯣই ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯠ ꯊꯣꯛꯏ ꯃꯌꯨꯝꯗ ꯆꯠꯂꯤ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯠꯇ ꯍꯦꯛ ꯐꯪꯗꯦꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯆꯠꯇꯨꯅ ꯊꯤꯕꯕꯨ ꯑꯣꯏꯗꯕ ꯐꯩ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯒꯅꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯩꯅ ꯏꯃꯧ ꯊꯤꯒꯅꯤ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯜꯂꯛꯑꯦ ꯍꯥꯏ ꯊꯃꯧ ꯐꯠ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯃꯥ ꯊꯦꯡꯃꯟꯗ꯭ꯔꯣ ꯅꯪꯕꯣ ꯀꯔꯤꯒꯤ ꯊꯦꯡꯕꯅꯣ ꯀꯣꯏꯆꯠ ꯆꯠꯂꯒ ꯏꯃꯧ ꯊꯤꯔꯨꯔꯤꯕꯅꯤ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦ ꯃꯆꯤꯜ ꯀꯟꯕꯤ ꯈꯔ ꯑꯣꯏ ꯅꯨꯔꯥ ꯊꯥꯡꯕꯤꯈꯔ ꯑꯣꯏ ꯑꯅꯣꯏꯕꯤ ꯈꯔ ꯑꯣꯏ ꯐꯤꯕꯝ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂꯒꯅꯦ ꯊꯤꯔꯨꯔꯒꯦ ꯃꯥ ꯅꯪ ꯁꯤꯗꯤꯀꯣ ꯃꯤꯅ ꯎꯔꯒ ꯊꯧ ꯌꯥꯝ ꯂꯩꯇꯕ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯍꯩ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯏꯃꯥ ꯅꯪ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯂꯥꯛꯑꯣꯁꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯎꯔꯁꯤ ꯆꯥꯛ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯣꯡꯂꯕꯗꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯝꯂꯔꯣꯏ ꯆꯦꯡ ꯃꯥꯡꯅ ꯇꯣꯛꯀꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯕꯨ ꯆꯥꯛꯇꯣ ꯊꯣꯡꯉꯨꯔꯤꯅꯣ ꯊꯣꯡꯉꯤꯅꯤ ꯆꯥꯔꯨ ꯂꯥꯛꯑꯣ ꯅꯪꯅ ꯊꯣꯡꯕ ꯑꯩ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯖꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯈꯨꯠ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯂꯥꯛꯎꯁꯦ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯤ ꯇꯣꯟꯁꯅꯥꯅ ꯍꯥꯏꯔꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯅꯦ ꯃꯁꯤ ꯍꯩ ꯄꯥꯈꯪ ꯑꯔꯤꯕ ꯈꯨꯃꯨ ꯊꯣꯛ ꯊꯝꯕꯧꯅ ꯃꯃꯥꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯤ ꯇꯣꯟꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯀꯅꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯊꯝꯕꯧꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅꯤ ꯍꯥ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯍꯩꯃ ꯑꯁ ꯏꯃꯧ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛꯄꯨ ꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯏꯃꯧ ꯅꯨꯄꯤꯁꯤꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯗ ꯑꯉꯥꯡꯅꯤꯃ ꯍꯥ ꯑꯉꯥꯡ ꯍꯥꯏꯕ ꯆꯍꯤ 12 ꯁꯨꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯃꯥ ꯑꯗꯨꯝ ꯂꯨꯝꯕ ꯏꯃꯥꯅ ꯋꯥꯅ ꯅꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯃꯥꯕꯨ ꯉꯁꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯕ ꯇꯣꯟꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯖꯔꯦ ꯑꯗꯨ ꯅꯪ ꯅꯍꯥꯟꯅ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯋꯥꯔꯦꯡ ꯍꯦꯛ ꯆꯠꯍꯜꯂꯤꯗ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯏꯃꯥ ꯄꯦꯠꯂꯦ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯕꯦꯝꯃ ꯀꯔꯤꯝꯇ ꯍꯪꯒꯣꯏꯒꯅꯨꯀꯣ ꯏꯃꯥꯅ ꯏꯃꯧꯕꯨ ꯂꯨꯅ ꯇꯧꯅꯤ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯏꯃꯥ ꯅꯃꯧꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ ꯇꯧꯗꯗꯤꯀꯣ ꯇꯣꯟꯁꯅꯥ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯐꯪꯖꯔꯦ